ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯁ ꯁꯃꯨꯔꯥꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯣꯔꯧꯅ ꯃꯌꯨꯝ ꯆꯪꯂꯝꯗꯥꯏꯒꯤ ꯆꯤꯡꯌꯥꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥꯕꯨ ꯄꯥꯡꯈ꯭ꯔꯦ ꯈꯟ ꯇꯥꯏꯕꯪ ꯄꯨꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯖꯕ ꯃꯤꯀꯨꯞꯅꯤ꯫ ꯁꯨꯃꯥꯡ ꯑꯄꯥꯛꯄꯗꯨꯗ ꯉꯁꯥꯏꯗꯒꯤ ꯐꯧꯗꯨꯅ ꯊꯝꯂꯤꯕ ꯐꯧꯗꯨ ꯂꯧꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯄꯠꯇꯤ ꯃꯆꯤꯟꯗꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯊꯟꯇ ꯉꯥꯡꯖꯔꯤ꯫ ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯇꯥꯕ ꯁꯣꯏꯗ꯭ꯔꯦꯕ꯫ ꯆꯍꯤꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯂꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕ ꯐꯤꯡꯒꯟꯕꯁꯤꯁꯨ ꯈꯔ ꯍꯟꯗꯅ ꯇꯧꯒꯦꯁꯨ ꯈꯟꯗꯦꯕ꯫ ꯐꯪꯉꯣꯏꯌꯦ, ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯉꯣꯏꯕ꯫ ꯅꯨꯄꯤꯗꯤ ꯂꯥꯏꯗꯅ ꯃꯅꯥꯛꯇ ꯇꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯄꯥꯏꯕ ꯉꯝꯗꯕ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯀꯤꯗꯅ ꯆꯦꯜꯂꯤꯕꯅꯦꯕ꯫ ꯏꯃꯥꯁꯦ ꯋꯥꯔꯦꯀꯣ ꯁꯣꯜꯂꯦꯀꯣ ꯍꯥꯏꯕꯁꯤ ꯈꯪꯗꯦꯕ꯫ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯕ ꯐꯪꯂꯛꯀꯗꯧꯔꯤꯕꯁꯤꯕ? ꯊꯥꯖꯗ꯭ꯔꯦꯗ, ꯑꯩ ꯁꯨꯝ ꯊꯥꯖꯔꯛꯇ꯭ꯔꯦꯕ꯫ ꯑꯗꯨꯝꯅ ꯁꯣꯜꯂꯤꯉꯩ ꯏꯃꯨꯡꯂꯣꯝꯗꯒꯤ ꯂꯥꯎ ꯈꯣꯡꯂꯛꯄꯗꯨ ꯍꯦꯛ ꯇꯥꯔꯛꯏ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯃꯨꯛ? ꯑꯃꯨꯕꯗꯨ ꯐꯤꯡꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯅꯦ, ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ, ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯀꯩꯗꯧꯅꯔꯦ ꯅꯪꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯅ? ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒ ꯇꯧꯔꯒꯦ? ꯑꯃꯨꯕ ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯗꯨꯅ ꯍꯣ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤꯅꯦ ꯃꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯇꯅ ꯆꯩꯗꯧꯒꯦ ꯉꯥꯡꯗꯧꯒꯦ ꯇꯧꯏ꯫ ꯅꯆꯥꯅꯨꯄꯥ ꯑꯔꯤꯕ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯁꯦ ꯑꯩ ꯌꯨꯝꯁꯤꯗꯅꯦ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯃꯔꯣꯏꯅꯦ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯊꯤꯕꯤꯔꯣ, ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯏꯁ, ꯁꯛꯇꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯀꯥꯏꯅ ꯅꯃꯥꯏꯗꯨꯗ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕꯁꯤꯅ ꯊꯣꯝꯃꯧꯔ ꯅꯪ ꯑꯩꯅ ꯅꯪꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗꯗꯤ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥꯏꯕ? ꯑꯦ ꯑꯌꯣ, ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯑꯩ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯐꯝꯆꯥ ꯆꯥꯗ ꯂꯩꯕ ꯐꯪꯖꯔꯤꯗꯣ? ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯂꯥꯡ ꯁꯦꯒꯥꯏꯕꯅ ꯊꯣꯡꯒꯦ ꯀꯥꯏꯅ ꯊꯣꯝꯕꯤꯔꯣꯅꯦ ꯁꯦ, ꯊꯣꯝꯕꯤꯔꯣꯕ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯅꯦ꯫ ꯈꯪꯕꯨ ꯈꯪꯂꯤꯕ꯭ꯔꯣ ꯁꯤꯕꯣ? ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯔꯛ ꯐꯥꯎꯕ ꯁꯨꯛꯇꯣꯛꯇꯅ ꯏꯁꯧꯗ ꯂꯥꯡꯗꯧꯒꯤ ꯇꯧ ꯂꯩꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯐꯪꯗꯣꯏꯕ? ꯉꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯁꯨ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯦꯗꯅ ꯅꯆꯥꯅꯨꯄꯥꯒꯤ ꯁꯥꯔꯩ ꯈꯥꯡꯕꯗꯅꯦ ꯑꯩ ꯁꯤꯗꯧꯕꯗ ꯉꯥꯏꯔꯦꯕ꯫ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯒ ꯊꯦꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯨꯝꯁꯨ ꯆꯨꯝꯂꯤꯕ ꯃꯤꯅ ꯍꯥꯏꯔꯝꯂꯤꯕꯁꯤ꯫ ꯃꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯅꯕꯅꯤ ꯈꯟꯗꯅ ꯊꯝꯕ ꯀꯌꯥ ꯃꯥꯒꯤ ꯁꯥꯔꯩ ꯈꯥꯡꯕ ꯉꯝꯗꯗꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯣꯏ ꯃꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯂꯕꯗꯤꯅꯦ ꯑꯩꯁꯦ ꯋꯥꯈꯜ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯂꯝꯒꯗꯕꯅꯦꯕ꯫ ꯃꯗꯨꯁꯨ සිꯒꯟꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯗꯅ ꯊꯣꯛꯍꯦꯛ ꯁꯤꯗꯣꯛꯈꯤ꯫ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯍꯅꯨꯊꯪꯁꯤꯗ ꯄꯣꯊꯥꯕ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ꯫ ꯑꯗꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯝꯕꯗꯨ ꯐꯠꯊꯣꯔꯛꯏ꯫ ꯆꯠꯈ꯭ꯔꯕ ꯃꯗꯣ? ꯃꯇꯨꯡ ꯌꯨꯝꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤ ꯄꯨꯁꯤꯜꯂꯛꯀꯅꯨ ꯏꯃꯥ, ꯑꯩ ꯃꯆꯤꯟ ꯌꯥꯝ ꯀꯥꯡꯉꯤ, ꯌꯥꯝ ꯍꯩꯅꯗꯦꯕ꯫ ꯍꯣ, ꯆꯠꯈ꯭ꯔꯦ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯤꯠꯇꯨꯗ ꯁꯤꯃꯗꯤ ꯈꯣꯏꯗꯥꯏ ꯁꯤꯃꯗꯤ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ꯫ ꯀꯔꯤ ꯃꯇꯧꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪ? ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯊꯟꯇ ꯑꯣꯏꯔꯤꯕ꯫ ꯅꯪ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯆꯨꯝꯃꯤꯀꯣ? ꯑꯁ, ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯑꯄꯥꯝꯕ ꯈꯣꯏꯗꯥꯕꯤꯗꯣ ꯊꯦꯡꯅꯗ ꯇꯧꯔꯤ꯫ ꯐꯧꯁꯦ ꯂꯧꯁꯤꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯧꯁꯤꯜꯂꯒꯦꯁꯤ꯫ ꯇꯧ ꯅꯪ ꯇꯧꯀꯣ, ꯇꯧꯋꯣꯕ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯄꯇꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯈꯖꯤꯛ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯃꯤ ꯊꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯠꯇꯅ ꯍꯔꯥꯎꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯇꯁꯦꯡꯅꯁꯨ ꯈꯣꯝꯕꯒꯤ ꯏꯁꯧꯕꯨ ꯇꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯇꯤꯗꯤ ꯌꯨꯝꯗꯨꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯋꯥꯕ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯑꯣꯏꯔꯕꯅꯤ꯫ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯆꯥꯁꯤꯒꯤ ꯈꯟꯕꯗꯁꯨ ꯋꯥꯖꯔꯕꯤꯅꯤ꯫ ꯅꯨꯄꯤ ꯀꯌꯥꯅꯤ ꯃꯥꯒꯤꯗꯃꯛ ꯍꯥꯏꯅꯔꯨꯔꯤꯕ, ꯑꯗꯨꯕꯨ ꯈꯣꯝꯕꯅ ꯄꯥꯝꯗꯦ, ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯇꯣꯛꯄ ꯀꯣꯡꯒꯥꯏꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯆꯧꯕꯅ ꯃꯇꯥꯎ ꯏꯃꯥ, ꯀꯅꯥꯝ ꯂꯩꯇꯦ ꯖꯥꯠꯂꯥ? ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ ꯅꯪ ꯅꯇꯥꯎꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯏꯃꯥ ꯀꯧꯊꯣꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯈꯣꯝꯕꯁꯨ ꯊꯣꯔꯛꯏ꯫ ꯀꯩ ꯂꯩꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ? ꯅꯁꯛ ꯐꯖꯕꯗꯣ ꯎꯗ ꯀꯨꯏꯔꯦ ꯂꯥꯛꯄꯤꯕꯅꯤꯗ, ꯀꯔꯝ ꯄꯥꯜꯂꯤꯕ ꯖꯥꯠꯅꯣꯅ꯫ ꯅꯨꯡꯁꯤ ꯂꯥꯟꯐꯝꯁꯤꯗ ꯀꯔꯝꯅ ꯆꯪꯁꯤꯟꯁꯤꯒ ꯍꯥꯏꯗꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯤ꯫ ꯑꯗꯨꯅ ꯌꯨꯝꯗꯒꯤꯒ ꯄꯥꯛꯅ ꯍꯦꯟꯗꯣꯛꯇ꯭ꯔꯕꯅꯤ꯫ ꯌꯥꯔꯤꯕꯣ, ꯅꯪꯒꯤ ꯅꯨꯡꯁꯤ ꯂꯥꯟꯐꯝꯁꯤꯗꯤ ꯂꯥꯟꯐꯝ ꯍꯥꯏꯁꯤꯗꯤꯅꯦ ꯃꯤꯅꯤ ꯃꯥꯌꯣꯛꯅꯕ ꯑꯗꯨꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯊꯟꯇ ꯃꯥꯌꯣꯛꯅꯕꯅꯤꯅ
mai pakpa phangoi bu mayok nagadabi leirang sak hin mising dudine nangi kiraba sakpam do he ubada hau thadana esen kibani do maduna di oiroi bo sumba thembai bama yam tau tai ni nungsi lan bam na sangi haidi adudi amta tawdi nang kai ni pi phangdui no is nang yam phangi ha uza sadana engon da tai bu nangsu nupi du phangra bausi chak mane sabi na mama da tukna ba kawi nangi do aduna nawalaw bi de na yar chak mane pi endo phungdok poina kai du noi soi anak pada sa bora yon ba sangtap ama leidai ne adu changlaga pen da bisingse phungdor slo kanam na tem chana jakra marup ani ni ine pasot ki potpham da hekta sangsili hoine changang phongphong sa bu ga maroi bora du ga kharab da pibiro khanau sida amta jar changhan ki asabu du nang di karam na khanau du changhan dawri ba ngawra brani kari no kombana ma khra ngawbani ni ine nungsi maisa khangba gi saina ga asaba sangang gi maisa ga di kari sumana ba yaroida nungda kakak si ini nungsi bagi maisa si di aduna nungsi maisa se khasik na thaiba ngaman breng gi tawbani ine gi sangang asaba du na noi hausiki naha pakhang sinsigi sinsidi nya aikoi ahal naga panaba ngamjaba nate da laima kaliniam thokna ngak ngairo ko du dia ine noi gi do pirak lagi laisa tabra nangbo kon samudu bu loijri branya khara thuro kuidi maning thonglomdagi moli moli sanglakpadu itap tapa khonjel du na haire loire ne kadai pirau-sida sisi nabung hoidanya si piru laisa tapna laktuna dupani duki mangda thariba phansang aduda jaga boraga du taplap thami sida leire bu mamai non tharaga leiramba khomba mit ani du khasik on katuni genglei iman man tharaba segaibagi masi taisilaba phanek masu patharaba phurit iman man na uri khomba tumin nupi dugi saktam dusu yengnabu hotnare adubu mamai laithokiba nahan ki khomba kari su khanjinda chado thaktuna lei asobana tap naire kaino hojiki du kai bu noise hojik sida kainom lepambado kari no mi hawrabu nangam ta kije hojiki angang doibani masak tu kaino masak kai dawino kufaza zadebi kari masak kunung sino khangdi hojiki du di ayu hawdi tasingna pa jay hojiki du di ai ngawi ko yare nang na maro lama nupi uba yada boy neng tawrodana thoknam tawruslo nang na khangda tawri fajayebi o yare lao ine kaya tarage khoige lupa manga tari bungo ji leire ni asawbudi nokphet mamai non tha tumin phamli balai zadi yengli khombasu phalap di yengli poni adumna leire ngai du dani mauna hama saksilak tuna urau tharau rabado he minai ni pia ai nang sai kari hairam minang ha na thibong sa ga nai ba khangba du mai na thabak tu su khangu ne lawo thuna lawo pasona kari khoda nu ni bila nang gi du bo henmalinge nang gi du de ine suni tabak suwale haidana bu namit chupama suru naisilaga thami basibu kai ngai banida tabak kanya aman thararoi hayeng dagidi he tummi lepana kanaroi nangsu lawo satsi lawo mang tharo la thuna yam thuna haima sum lepaga laye lawo dana bila mimang tu mang na haiba khangda khai laizabu masam laktun hekta singi laija su kari su di hekto bangam zada tumin thokre matau singdu nupa ani du di ngak ni yengli mafam adudagi khongthangduna chatkani haiba phawba hek kaukri pasot nungaitana o sel piu hairambani ne hek pi khidre ne sia phat khidre da ko mi singse oiba asobana ine hojiki nupi basa dubu nungsi khraba isani ne waga kana ngang mangamana sati mawpa na bagi ne haidana sel khita piu hairambani hingsa mi si hek laksinna tawri ne basi amu phubira ne sina asobana os ki he hojiki satradu lahoi dupa soisi ising nusida mai phat chalaru shi thuna numidang dani ma o kari no saklam labro ngek hek ngai mateng khasik oina ba haiduna thamjaba mi dusu nangna tan khredana aduna khara khangu nangsu ash hawrem saklam hebanati kainom hangi dawbani kaino hairodana dudi aise chahi kya surage I nasagi sahi du phawbu khangjadrabani nang ha khangjadrabani ba hai nasakto yam ingde sat ba ai sakse amuk to loisin ba tawke satlo koi ma shiri ba pile oi ai di thuksakrake thokro ta khon do tara kanu imada sal so somdana
ꯄꯤꯛꯂꯕ ꯈꯥꯡꯄꯣꯛ ꯁꯪꯒꯨꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯗꯨꯗ ꯃꯩꯈꯨ ꯋꯥꯡꯋꯣꯡ ꯀꯥꯕ ꯃꯔꯛꯇꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯂꯥꯏꯖ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ ꯍꯩꯃ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯂꯥꯛꯄ ꯀꯩ ꯂꯩꯔꯦ ꯅꯪ ꯍꯤꯗꯥꯛ ꯊꯛꯂꯛꯄ ꯃꯥꯜꯂꯤ ꯍꯣꯏ ꯊꯛꯂꯛꯏ ꯋꯥ ꯑꯃꯁꯨ ꯍꯥꯏꯅꯤꯡꯕ ꯑꯩꯁꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯍꯦꯛꯇ ꯇꯥꯟꯕꯩ ꯃꯑꯣꯡꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯑꯩꯅ ꯊꯣꯛꯅꯤꯡꯂ ꯊꯣꯛꯅꯤ ꯊꯣꯛꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯊꯧ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯛꯄ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯅꯝꯍꯣꯏ ꯇꯥꯅꯕ ꯂꯥꯎ ꯍꯥꯏꯕ꯭ꯔꯥ ꯂꯥꯎꯔꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯅꯪ ꯌꯥꯍꯧꯕꯅ ꯐꯅꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩꯁꯦ ꯅꯊꯛꯀꯤ ꯑꯍꯜ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯋꯥꯈꯜ ꯈꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯂꯥꯛꯄꯕꯨ ꯈꯪꯏꯟ ꯏꯟꯊꯣꯛꯏ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯦꯛꯇ ꯇꯥꯈꯤ ꯂꯥꯛꯄꯁꯨ ꯑꯗꯨꯕꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯖꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯆꯥꯎꯗꯨ ꯊꯥꯖꯤꯜꯂꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯃꯁꯥ ꯁꯣꯟꯅ ꯂꯩꯔꯤꯕ ꯄꯥꯛꯄꯁꯨ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯆꯪꯂꯛꯏ ꯆꯦ ꯂꯥꯛꯄ ꯃꯃꯤꯠꯇꯨ ꯈꯥꯅ ꯂꯥꯏꯖꯗ ꯌꯦꯡꯂꯝꯂꯒ ꯂꯩꯇ ꯂꯩꯇ ꯊꯣꯡꯖꯔꯤꯕ ꯆꯥꯛꯇꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯈꯣꯡꯗꯨꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯄꯥꯛꯄꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯃꯥꯏꯗ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯔꯤꯕ ꯆꯥꯛ ꯃꯔꯨꯁꯤꯡ ꯑꯗꯨꯗꯁꯨ ꯐꯂꯞ ꯐꯂꯞ ꯌꯦꯡꯖꯩ ꯆꯦ ꯇꯥ ꯂꯥꯛꯄꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯥꯅ ꯆꯥꯛ ꯀꯛꯈꯥꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯄꯥꯛꯄ ꯏꯆꯦꯁꯨ ꯈꯪꯗꯦꯗ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ ꯂꯥꯝꯗꯤ ꯏꯆꯦ ꯅꯆꯤꯟ ꯊꯤꯅꯣ ꯅꯁꯥ ꯅꯥꯔꯤꯕ ꯅꯪꯅ ꯀꯩꯒꯤ ꯃꯄꯥꯜ ꯊꯣꯔꯛꯏꯅꯣ ꯑꯗꯨꯝ ꯍꯤꯞꯄ ꯌꯥꯗ꯭ꯔꯣ ꯍꯤꯞꯄ ꯋꯥꯏ ꯏꯆꯦ ꯉꯁꯥꯏꯗꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯌꯥꯝ ꯋꯥꯏ ꯊꯕꯥꯛ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯥꯏ ꯏꯆꯦ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯍꯌꯦꯡꯗꯤ ꯏꯆꯦ ꯅꯪꯒꯤ ꯍꯤꯗꯥꯛ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯗꯤ ꯈꯥꯡꯂꯨꯀꯣ ꯂꯥꯏꯖ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯆꯥꯛꯇꯨꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯈꯔ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯆꯝꯐꯨꯠ ꯃꯍꯤꯗꯨꯒ ꯇꯣꯠꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯆꯥꯛ ꯏꯟꯕꯤ ꯆꯦ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯏꯆꯦꯗꯤꯅꯦ ꯉꯁꯥꯏ ꯆꯥ ꯕꯣꯔꯥ ꯆꯥꯔꯛꯏ ꯑꯗꯨꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯆꯥꯊꯣꯛꯎꯁꯤ ꯑꯁꯦꯡꯕꯒꯤꯔ ꯏꯆꯦ ꯍꯣꯏꯕ ꯆꯥꯔꯨꯁꯤ ꯏꯆꯦꯅ ꯑꯍꯤꯡꯗ ꯄꯨꯛ ꯑꯗꯨꯝ ꯈꯣꯡꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯥꯏ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯊꯛꯄꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯏꯆꯦ ꯂꯥꯏꯖ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯃꯄꯤꯁꯨ ꯇꯥꯔꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯄꯥꯛꯄ ꯃꯥꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯁꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯀꯞꯀꯅꯨ ꯏꯆꯦ ꯑꯩꯅ ꯅꯥꯕ ꯐꯔꯒ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯒ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯏꯆꯦ ꯀꯞꯄꯔꯣꯏꯁꯦ ꯋꯥꯔꯝꯂꯅꯤ ꯇꯨꯝꯅꯕ ꯇꯧꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯏꯆꯦ ꯑꯍꯤꯡꯗꯨ ꯂꯥꯏꯖ ꯇꯨꯝꯊꯕ ꯌꯥꯗꯦ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯂꯥꯏꯖ ꯅꯤꯡꯁꯤꯡꯂꯛꯏ ꯇꯥꯆꯧ ꯁꯦꯜ ꯈꯤꯇ ꯄꯤꯌꯨ ꯑꯩꯈꯣꯏ ꯄꯥꯛꯄꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯤꯅꯤ ꯕꯦꯝꯃ ꯉꯥꯏꯈꯣ ꯅꯅꯝꯃꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯕꯤꯂꯥ ꯐꯠ ꯄꯥꯏꯊꯣꯔꯛꯂꯒ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯂꯩꯇꯦ ꯂꯩꯇꯦ ꯅꯪꯒꯤ ꯅꯈꯨꯠ ꯇꯦꯛꯄ꯭ꯔꯣ ꯁꯦꯜꯗꯨ ꯇꯥꯟꯕ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕ ꯁꯤꯟꯕ ꯀꯣꯟꯅꯗꯕꯤ ꯂꯩ ꯅꯣꯏꯒꯤꯕꯨ ꯌꯦꯡꯕꯒꯅꯦ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯏꯅꯝꯃ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯕꯤꯌꯨ ꯁꯣꯝꯗ ꯌꯥꯗ ꯇꯧꯕꯅꯤ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦ ꯃꯁꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅꯦ ꯃꯤꯅ ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯊꯕꯛ ꯌꯥꯝ ꯆꯤꯛꯑꯦ ꯆꯠꯂꯣ ꯊꯕꯛ ꯆꯤꯛꯑꯦꯕ ꯅꯪ ꯂꯥꯛꯄꯁꯤ ꯇꯥꯆꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯕꯦꯝꯃ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯔꯅꯤꯗ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯁꯤꯜꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯔꯛꯈꯤꯕꯅꯤ ꯃꯥ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤꯗꯃꯛꯇ ꯄꯥꯝꯕꯣꯝ ꯇꯤꯡꯅ ꯂꯦꯞꯄꯤꯗ꯭ꯔꯕꯅꯤ ꯅꯨꯄꯤꯒꯤ ꯋꯥ ꯏꯟꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯌꯨꯝꯗꯨꯗꯁꯨ ꯂꯩꯇ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯑꯗꯨꯝ ꯌꯥꯎ ꯏꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯕꯨꯡꯅꯤ ꯍꯟꯅꯁꯨ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯍꯧꯁꯨ ꯈꯔ ꯍꯦꯛ ꯊꯦꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯉꯥꯎ ꯉꯥꯎ ꯄꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯏ ꯈꯣꯝꯕ ꯑꯁ ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯝꯂꯦꯗꯅ ꯑꯗꯨꯅ ꯀꯥꯏꯅ ꯇꯨꯝꯊꯈ꯭ꯔꯕꯅꯣꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯃꯁꯤꯁꯨ ꯉꯁꯤꯗꯤ ꯍꯧꯗꯣꯔꯛꯇꯦꯅꯦ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ ꯍꯟꯅ ꯇꯨꯅ ꯍꯦꯛ ꯌꯦꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠꯁꯤꯗ ꯀꯔꯣꯡ ꯆꯥꯛ ꯌꯧꯔꯦ ꯈꯪꯉꯗꯤ ꯈꯤꯇꯗꯁꯨ ꯍꯧꯗꯣꯛꯄꯤꯔꯛꯇꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ ꯏꯃꯥ ꯈꯔ ꯍꯧꯗꯣꯛꯄꯤꯔꯗꯤ ꯐꯩꯗꯅ ꯆꯥ ꯂꯣꯏꯔꯕꯣ ꯊꯛꯑꯒꯦ ꯑꯩꯒꯤ ꯆꯥ ꯁꯔꯨꯛ ꯄꯤꯔꯛꯑꯣ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯀꯔꯤꯝꯇ ꯄꯥꯈꯨꯝ ꯄꯤꯔꯛꯇꯕꯗꯨꯗ ꯈꯣꯝꯕ ꯀꯔꯤꯅꯣ ꯈꯟ ꯐꯠ ꯌꯦꯡꯂꯛꯏ ꯅꯪ ꯂꯥꯏꯖ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯈꯣꯝꯕꯗ ꯌꯦꯡꯂꯛꯏ ꯈꯣꯝꯕ ꯃꯊꯣꯡ ꯃꯔꯝꯗꯤ ꯍꯦꯛ ꯈꯪꯗ ꯕ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯂꯥꯏꯖꯗꯤ ꯈꯣꯝꯕꯒꯤ ꯈꯣꯟꯖꯥꯎꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯣꯝꯄꯥꯛꯇꯨ ꯃꯈꯥꯗ ꯄꯣꯞ ꯊꯥꯗꯈ꯭ꯔꯦ ꯀꯩꯗꯧꯅꯔꯒꯦ ꯅꯣꯏꯕꯣ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯅꯣ ꯅꯨꯄꯤꯁꯦ ꯉꯔꯥꯡꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯤꯇꯣꯞ ꯊꯝꯒꯨꯝꯁꯤ ꯍꯥꯏꯗꯅ ꯂꯥꯟ ꯇꯧꯈꯤꯕꯗꯨꯕꯣ ꯌꯥꯍꯧꯕꯗ ꯉꯥꯏꯔꯤ ꯅꯪꯒꯤ ꯏꯁꯧꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯣ ꯆꯠ
ꯑꯉꯥꯡꯁꯦ ꯑꯩꯅ ꯌꯨꯝꯒꯤ ꯈꯖꯤꯛ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯀꯧꯔꯨꯔꯤꯕꯅꯤ ꯇꯁꯦꯡꯅ ꯈꯣꯝꯕ ꯂꯥꯏꯖꯁꯤ ꯉꯔꯥꯡ ꯄꯥꯁꯣꯠꯀꯤ ꯄꯣꯠꯐꯝꯗ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯉꯔꯥꯡꯁꯨ ꯂꯥꯏꯖꯒꯤ ꯃꯁꯛꯇꯨꯃ ꯐꯖꯅ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯥꯎꯕꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯤ ꯈꯣꯝꯕ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯑꯄꯥꯝꯕ ꯇꯧꯔꯕꯅꯤꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯦꯗꯅ ꯇꯧꯕꯅꯣ ꯁꯨꯝ ꯇꯧ ꯍꯥꯏꯁꯤꯅꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯈꯣꯝꯕꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯄꯥꯈꯠꯅ ꯂꯦꯞꯂꯤ ꯄꯇꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯕꯦꯝꯃ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯅꯕꯨꯡꯁꯦ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯔ ꯈꯪꯗꯕꯅꯤ ꯑꯗꯨꯝ ꯍꯥꯏꯔꯗꯤ ꯌꯥꯕꯅꯤꯗ ꯍꯣꯏ ꯏꯃꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯇꯤꯅ ꯕꯦꯝꯃ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯗꯦ ꯋꯥꯗꯦꯗ ꯏꯃꯥ ꯑꯗꯣ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯌꯥꯝꯗꯕꯤ ꯁꯤꯜꯈꯤꯗ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯄꯥꯛꯄꯗꯣ ꯍꯟꯗꯛꯇꯤ ꯃꯁꯥ ꯀꯟꯅ ꯅꯥꯗꯨꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯉꯝꯗ ꯂꯩꯔꯤ ꯁꯦꯜ ꯂꯩꯇꯗꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯄꯇꯤꯅꯤ ꯏꯪꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯂꯥꯏꯖꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯤꯅꯨꯡꯁꯤꯗꯨ ꯄꯣꯛꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯕꯒꯤꯕꯨ ꯑꯗꯨꯛ ꯇꯣꯟꯕ ꯅꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝ ꯇꯧꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯍꯣꯔꯦꯟꯅꯦ ꯅꯪꯅ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯒꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥ ꯅꯪ ꯃꯧꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ ꯏꯃꯥꯅꯕꯨꯗꯤ ꯅꯪꯕꯨꯗꯤ ꯈꯪꯉꯤ ꯄꯥꯁꯣꯠ ꯍꯣꯏꯗ ꯊꯕꯛ ꯌꯥꯎꯕꯗꯣ ꯏꯃꯥꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯎꯏ ꯉꯔꯥꯡ ꯑꯩ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯂꯨꯕꯅꯦ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯕ ꯑꯗꯨꯗꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯅꯕ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯂꯤꯕꯗꯣ ꯇꯥꯆꯧ ꯏꯅꯝꯃ ꯍꯣꯏꯒ ꯂꯩꯔꯤ ꯏꯃꯥ ꯑꯣ ꯐꯩ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕꯁꯨ ꯐꯠ ꯂꯥꯛꯂꯒ ꯏꯃꯥ ꯈꯨꯔꯥ ꯇꯣꯃꯥ ꯂꯥꯛꯍꯧꯏ ꯃꯄꯥꯟꯗ ꯐꯝꯍꯧꯕꯅꯤ ꯍꯩꯃꯥ ꯏꯃꯥꯗꯤ ꯀꯥꯎꯔꯦꯗꯅ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯂꯥꯏꯖꯥ ꯅꯪ ꯑꯗꯨ ꯂꯣꯏꯔꯒ ꯏꯃꯥꯗ ꯍꯥꯏꯔꯧꯀꯣ ꯍꯣꯏ ꯏꯃꯥ ꯄꯇꯤ ꯊꯣꯛꯈꯤ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯇꯧꯗꯨꯅ ꯂꯩ ꯈꯣꯝꯕ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯥꯏꯖꯅ ꯇꯧꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯣꯝꯕꯅꯁꯨ ꯃꯅꯥꯛꯇ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯥꯏꯖ ꯍꯩꯅꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯀꯥꯎꯕꯖꯥꯠꯂꯣ ꯁꯤ ꯅꯨꯄꯥ ꯑꯁꯤꯕꯣ ꯏꯁꯧꯅ ꯃꯔꯣꯜ ꯑꯃ ꯂꯥꯡꯒꯜꯂꯤ ꯁꯨꯛꯂꯦꯞ ꯑꯩꯁꯤꯕꯨ ꯀꯣꯛꯊꯣꯛꯈꯤꯒꯦ ꯍꯥꯏꯗꯦꯕ ꯏꯃꯥ ꯀꯩꯅꯣ ꯃꯤꯅ ꯈꯧꯗꯦꯝꯖꯔꯒ ꯅꯪꯅ ꯗꯨꯛꯊꯤꯅ ꯈꯪꯉꯤꯗꯨꯅ ꯉꯥꯎꯕ꯭ꯔ ꯅꯪ ꯁꯨꯝ ꯈꯪꯕꯩꯅꯦ ꯀꯩꯅꯣ ꯁꯨꯝ ꯈꯪꯕꯩꯅꯦꯗꯤ ꯂꯥꯏꯖ ꯈꯨꯝꯂꯨꯗ꯭ꯔꯤ ꯅꯪ ꯃꯤꯡꯗꯨ ꯀꯩꯕ ꯂꯥꯏꯖ ꯈꯔ ꯀꯟꯅ ꯈꯨꯝꯕ ꯀꯩꯗꯧꯒꯦ ꯅꯁꯥꯅꯕꯨ ꯇꯥꯖꯔꯤꯕꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯂꯥꯏꯖ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯃꯤꯡꯁꯤꯗꯤ ꯃꯥꯟꯅꯩ ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯩ ꯀꯗꯥꯏꯗꯅꯣ ꯇꯥꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦꯅꯦ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯗꯣ ꯅꯪ ꯁꯤꯗ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯉꯝꯗꯣꯔꯤꯕ ꯀꯩꯕꯨꯅꯣ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯍꯥꯟꯅꯗꯤ ꯈꯪꯗꯤꯌꯦ ꯏꯃꯥꯅ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝ ꯐꯥꯎꯕ ꯂꯩꯗꯣꯏꯅꯤ ꯑꯣ ꯐꯔꯦ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯖ ꯈꯣꯝꯕ ꯍꯣꯏꯗ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯄꯥꯛꯄꯁꯨ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯗꯒꯤ ꯅꯥꯕ ꯐꯗꯨꯅ ꯂꯩꯖꯔꯤ ꯄꯇꯤꯅꯁꯨ ꯃꯁꯥꯗ ꯃꯁꯥꯒꯨꯝ ꯂꯥꯏꯖꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯝꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯂꯥꯏꯖ ꯎꯕ ꯈꯨꯗꯤꯡ ꯆꯪꯁꯤꯟꯗꯅ ꯈꯠꯅꯕ ꯍꯦꯛ ꯍꯧ ꯏꯁꯧ ꯈꯔ ꯍꯦꯛ ꯂꯥꯡ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯂꯥꯏꯖꯁꯨ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇꯒꯤꯗꯤ ꯂꯥꯞꯅ ꯂꯩꯅꯕꯗ ꯍꯣꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯖꯔꯤꯕꯅꯤ ꯇꯁꯦꯡꯅ ꯈꯣꯝꯕꯁꯤ ꯃꯥ ꯍꯩꯅꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯨ ꯄꯇꯤꯅ ꯂꯥꯏꯖꯕꯨ ꯃꯌꯨꯝꯗ ꯄꯣꯊꯥꯔꯨ ꯍꯥꯏꯗꯨꯅ ꯉꯟꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯣꯊꯥꯒꯅꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯈꯪꯗ ꯆꯥꯛ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯡꯗꯨ ꯈꯥꯏꯗꯣꯛꯏ ꯏꯆꯦ ꯀꯣꯟꯊꯣꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯏ ꯏꯆꯦ ꯀꯧꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣꯅꯦ ꯈꯪꯗꯦ ꯂꯥꯏꯖ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ ꯇꯥꯇꯣꯟ ꯋꯥꯡꯂꯦꯅ ꯍꯥꯎꯅꯦ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯨ ꯅꯋꯥ ꯅꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯟꯗꯛꯇꯤ ꯃꯄꯥꯒ ꯊꯣꯔꯛꯄꯗꯣ ꯁꯪꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯇꯥꯇꯣꯟ ꯑꯩꯈꯣꯏ ꯄꯥꯛꯄꯁꯨ ꯄꯤꯛꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯔꯜ ꯃꯆꯦꯠ ꯑꯃꯇ ꯍꯧꯖꯤꯛ ꯈꯨꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕꯤꯌꯨ ꯑꯩ ꯉꯥꯏꯕ ꯌꯥꯕꯗꯤ ꯉꯥꯏꯕꯅꯤꯀꯣ ꯅꯪ ꯌꯥꯔꯦ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯁꯤꯗꯩꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯍꯧꯗ ꯂꯩꯍꯧꯏ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯍꯣꯏ ꯂꯥꯏꯖ ꯏꯈꯪꯈꯪꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯣꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯈ꯭ꯔꯦ ꯑꯉꯥꯡꯅ ꯅꯨꯄꯥꯒ ꯑꯣꯏꯔꯤꯅꯤꯅꯦ ꯌꯥꯏ ꯑꯩꯅ ꯌꯥꯏ ꯊꯣꯡꯒꯥꯜꯁꯤꯗꯒ ꯍꯦꯛꯇ ꯐꯣꯡꯅ ꯎꯅꯕꯤꯅꯦꯕ
ꯃꯣꯂꯤ ꯃꯣꯂꯤ ꯏꯔꯥꯡꯒꯗꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤ ꯅꯪꯁꯨ ꯂꯥꯏꯖ ꯈꯨꯝꯗꯦ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯅꯣꯛꯐꯩ ꯅꯣꯛꯐꯩ ꯇꯧꯗ ꯂꯩꯔꯝꯂꯒ ꯑꯩ ꯎꯕꯒ ꯃꯔꯣꯟ ꯊꯣꯛꯈꯤꯗ꯭ꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦ ngasi ꯊꯕꯛ ꯂꯥꯛꯇ꯭ꯔꯤꯅ ꯀꯩꯒꯤ ꯂꯥꯛꯏ ꯏꯃꯥꯅ ꯉꯟꯅ ꯍꯟꯖꯔꯣꯅ ꯍꯥꯏꯕꯒꯤꯅꯤ ꯑꯣ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗꯦꯅꯦ ꯅꯪ ꯑꯩꯁꯤꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯥ ꯂꯩꯁꯨ ꯂꯩꯇꯅ ꯀꯩꯅꯣ ꯂꯩꯁꯨ ꯂꯩꯇꯅꯗꯤ ꯅꯝꯍꯥꯏ ꯇꯧꯒꯅꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤ ꯇꯌꯥꯏ ꯀꯧ ꯑꯩꯉꯣꯟꯗ ꯍꯣꯏ ꯑꯃꯨꯛ ꯀꯥꯏꯔꯣ ꯐꯖꯅ ꯑꯗꯨꯗꯤ ꯇꯌꯥꯏꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇꯅ ꯑꯗꯨꯒꯤ ꯍꯥꯏꯔꯝꯗꯕꯅꯤ ꯂꯩꯇ꯭ꯔꯁꯨ ꯂꯥꯎ ꯏꯁꯤꯡꯒꯤꯗ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯏꯟꯅꯔꯛꯏ ꯑꯗꯨꯒ ꯏꯁꯤꯡꯗꯨ ꯄꯤꯊꯛꯏ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯥꯛꯄꯒꯤ ꯏꯕꯥꯅꯤ ꯄꯥꯛꯄ ꯍꯥꯏꯗꯤ ꯏꯄ꯭ꯋꯥꯅꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯖꯥꯠꯅꯤꯅꯦ ꯈꯣꯝꯕ ꯂꯥꯏꯖꯅ ꯈꯥꯏꯔꯝꯕꯒꯤ ꯁꯤꯡ ꯂꯩꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯁꯤꯅ ꯀꯅꯥꯅ ꯈꯥꯏꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯈꯥꯏꯕꯤꯔꯝꯃꯤꯔꯣ ꯅꯠꯇꯦ ꯑꯩꯅꯅꯤ ꯊꯕꯛꯇꯤ ꯃꯩꯅꯤꯅꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤ ꯅꯨꯄꯤꯂꯥ ꯑꯃꯗꯤ ꯂꯥꯛꯄ ꯑꯅꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯄ꯭ꯋꯥꯗ ꯈꯨꯠꯊꯥꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯣ ꯏꯅꯝꯃ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯈꯪꯗꯦ ꯏꯁ ꯇꯧ ꯁꯥꯔꯁꯤ ꯌꯦꯡꯉꯨꯅꯦ ꯈꯣꯝꯕꯗꯤ ꯃꯇꯧꯗꯨꯗ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯌꯦꯡꯂꯤ ꯂꯥꯛꯄꯅ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯁꯤ ꯉꯥꯡꯁꯤ ꯍꯥꯏꯕ ꯉꯥꯡꯁꯨ ꯇꯥꯗꯦꯅꯦ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯨꯕꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯗꯅ ꯏꯆꯦ ꯑꯝꯇ ꯐꯖꯅ ꯋꯥꯔꯛꯇ꯭ꯔꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯕꯤꯂꯥꯅ ꯃꯁꯛꯁꯤ ꯎꯔꯒꯅꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯆꯣꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯤꯅꯦ ꯑꯩ ꯍꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯕꯤꯈ꯭ꯌꯥ ꯅꯤꯔꯒ ꯍꯤꯡꯕꯤ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄ꯭ꯋꯥꯁꯤꯗ ꯈꯨꯠ ꯊꯥꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯍꯥꯏꯌꯣ ꯍꯩꯃ ꯍꯥꯏꯗꯤ ꯃꯁꯦ ꯍꯥꯏꯌꯨꯗꯅꯀꯣ ꯃꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯝꯊꯣꯏ ꯂꯥꯏꯖ ꯅꯥꯕꯅ ꯀꯞꯂꯤ ꯑꯌꯣ ꯏꯅꯝꯃ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯤ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯅꯝꯃ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯂꯥꯛꯄꯗ ꯍꯥꯏꯌꯨ ꯂꯥꯛꯄꯗ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯌꯨ ꯃꯈꯣꯡꯁꯤ ꯀꯣꯟꯗꯨꯅ ꯍꯥꯏꯌꯣ ꯂꯥꯏꯖ ꯀꯞꯅ ꯀꯞꯅ ꯂꯥꯛꯄꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯩ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯛꯄ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯂꯥꯏꯖꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗ ꯈꯨꯠ ꯍꯦꯛ ꯊꯥꯒꯦ ꯇꯧꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯂꯥꯛꯄꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯍꯦꯛꯇ ꯐꯥꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯤ ꯐꯥꯎꯕ ꯀꯩꯒꯤꯅꯣ ꯁꯨꯝ ꯈꯨꯠ ꯊꯥꯅ ꯍꯣꯠꯅꯔꯤꯁꯤꯕꯣ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤ ꯅꯣꯏ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯍꯥ ꯑꯋꯣꯠ ꯑꯄꯥ ꯌꯥꯝ ꯁꯥꯏꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯤ ꯂꯥꯛꯄꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨ ꯐꯠ ꯍꯦꯛꯇ ꯂꯩꯊꯦꯛꯈꯤꯕ ꯏꯆꯦ ꯀꯔꯝꯕ ꯃꯤꯅꯣ ꯅꯪꯕꯣ ꯃꯤꯒꯤ ꯈꯨꯠꯁꯤꯕꯨ ꯍꯦꯛꯇ ꯂꯩꯊꯦꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯉꯥꯎꯔꯛꯇ꯭ꯔꯤꯉꯩ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯀꯔꯤꯁꯨ ꯐꯕ ꯑꯣꯏꯔꯣꯏ ꯂꯥꯛꯄꯅ ꯆꯦ ꯆꯠꯂꯁꯤ ꯕꯤꯂꯥ ꯁꯥꯎꯅ ꯂꯥꯏꯖꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤꯁꯨ ꯌꯥꯅꯈꯤꯗꯨꯅ ꯍꯦꯛ ꯆꯤꯡꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ ꯈꯣꯝꯕꯗꯤ ꯅꯨꯄꯤꯅꯒ ꯑꯗꯨꯝꯅ ꯀꯞꯄꯗꯨ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯕꯅ ꯊꯦꯝꯐꯝꯁꯨ ꯈꯪꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨ ꯋꯥꯅ ꯀꯔꯤ ꯈꯥꯡꯕꯅꯣ ꯂꯥꯏꯖ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯔꯝ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯏ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯐꯝꯂꯒ ꯍꯦꯛ ꯂꯩꯊꯣꯛꯀꯦ ꯑꯗꯨꯏꯗꯤ ꯀꯞꯂꯝꯕ ꯂꯥꯏꯖ ꯈꯣꯝꯕꯒꯤ ꯃꯇꯧꯁꯤꯗ ꯀꯞꯄꯒ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯦ ꯑꯁ ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ ꯍꯜꯂꯣ ꯍꯥꯏꯕꯅꯤ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯏꯃꯥꯗꯗꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯀꯨꯠꯇ ꯌꯥꯏ ꯍꯌꯦꯡ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯅꯪ ꯀꯩꯗꯧꯒꯦꯀꯣ ꯐꯔꯦ ꯐꯖ ꯂꯩꯌꯨ ꯑꯩ ꯆꯠꯂꯦꯀꯣ ꯊꯣꯡꯒꯗꯣ ꯐꯖ ꯂꯣꯟꯁꯤꯜꯂꯨ ꯃꯤ ꯐꯠꯇꯕ ꯆꯪꯉꯛꯀꯅꯤꯃꯨ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯦ ꯆꯥꯅꯕ ꯀꯔꯤ ꯁꯦꯝꯂꯝꯃꯨ ꯆꯠꯂꯦ ꯑꯩ ꯃꯥꯒꯤ ꯊꯣꯛꯄ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯈꯣꯝꯕ ꯋꯥ ꯉꯥꯡꯕꯗ ꯁꯣꯔ ꯍꯣꯟꯅꯤꯒ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯦ ꯉꯥꯎꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯉꯣꯟꯗ ꯂꯩꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯋꯥꯗꯤ ꯋꯥꯅꯤꯍꯦ ꯂꯥꯏꯖ ꯑꯗꯨꯝ ꯅꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯊꯃꯣꯏꯅꯨꯡꯗ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯛꯏ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯗꯤ ꯁꯤꯕꯁꯨ ꯉꯝꯗ ꯍꯤꯡꯕꯁꯨ ꯌꯥꯗ ꯌꯥꯝ ꯋꯥꯔꯦꯗꯀꯣ ꯅꯆꯧ ꯅꯆꯅꯩꯅ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯎꯕꯤꯌꯨꯕ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ
ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯏꯆꯦꯅꯤꯡꯄꯥ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯏꯆꯦꯅꯤꯡꯄꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯦꯡꯕꯤꯅꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯩꯃꯥ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯏꯃꯥꯅꯅꯦ ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯟꯅ ꯊꯛꯇꯣꯛꯑꯣ꯫ ꯏꯃꯥ ꯀꯩꯊꯦꯜ ꯐꯥꯎꯗ ꯌꯧꯔꯨꯈꯤꯒꯦ꯫ ꯅꯪ ꯇꯌꯥꯏꯒꯤ ꯆꯥꯗꯣ ꯈꯔ ꯑꯝꯇ ꯄꯤꯔꯝꯃꯨ꯫ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯏꯃꯥ ꯊꯣꯛꯑꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯗ ꯄꯥꯎꯗꯤ ꯇꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯐꯔꯦꯗ, ꯅꯨꯃꯤꯠꯅ ꯌꯧꯔꯀꯥꯟꯁꯤꯗ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣ? ꯊꯣꯡꯁꯤꯁꯨ ꯂꯣꯟꯗꯦꯅꯦ, ꯀꯩꯅꯣ ꯇꯨꯝꯁꯨ ꯇꯨꯝꯗꯅ ꯀꯥꯏꯗ ꯂꯩꯔꯤꯖꯥꯠꯅꯣ? ꯑꯣꯏ ꯀꯩꯅꯣ? ꯆꯥ ꯄꯤꯕ ꯆꯪꯉꯛꯄꯅꯤ꯫ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯀꯨꯌꯦꯡ ꯌꯦꯡꯗꯨꯅ ꯀꯩꯒꯤꯗꯨꯒ? ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯐꯝꯃꯨꯅꯤ ꯁꯤꯗ ꯋꯥ ꯍꯥꯏꯒꯦ꯫ ꯀꯩ ꯋꯥꯅꯣ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯔꯤꯁꯤ? ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯣꯏ ꯅꯧꯄꯥꯁꯤ ꯌꯧꯔꯒ ꯄꯨꯟꯅ ꯂꯩꯔꯣ ꯍꯥꯏꯕꯅꯤ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯉꯥꯡꯅ꯫ ꯃꯗꯨ ꯌꯥꯔꯣꯏꯗ, ꯑꯩꯅꯁꯨ ꯄꯥꯝꯗꯦ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯧ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯂꯥꯏꯖ ꯈꯣꯝꯕꯗ ꯐꯠ ꯌꯦꯡꯉꯤ, ꯈꯣꯝꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ? ꯇꯥꯅꯤꯡꯗꯦꯗ ꯇꯌꯥꯏ, ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕꯗꯣ ꯑꯩ ꯂꯩꯔꯝꯂꯅꯨꯅꯦ꯫ ꯀꯩꯅꯣ ꯅꯪꯅ ꯑꯣꯏꯗꯣꯏꯁꯤꯕꯣ? ꯃꯗꯨꯗ ꯇꯌꯥꯏꯅ ꯋꯥꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯋꯥꯕ ꯋꯥꯗꯕꯒꯤ ꯅꯠꯇꯦ, ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯍꯦꯃꯟꯕꯒꯤꯅꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯄꯇꯤꯒꯤ ꯃꯆꯥ ꯈꯣꯝꯕꯗ ꯍꯩꯗꯣꯛꯀꯦ ꯍꯥꯏꯌꯣ, ꯑꯗꯨꯝ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯗꯧꯅꯤ꯫ ꯌꯥꯔꯦ, ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯉꯁꯥꯏꯗꯒꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ꯫ ꯇꯧꯔꯨꯔꯣ꯫ ꯂꯥꯏꯖ ꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯊꯣꯡꯖꯤꯜꯗꯨꯗ ꯑꯆꯧꯕ ꯒꯦꯠ ꯊꯤꯡꯖꯤꯟꯅꯩ꯫ ꯂꯥꯏꯖ ꯍꯥꯏꯐꯦꯠꯇꯪ ꯑꯆꯧꯕꯗꯤ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯆꯧꯕꯗꯤ ꯉꯛꯄꯣꯏ ꯀꯩꯑꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯈꯣꯝꯕꯅ ꯀꯩꯅꯣ ꯊꯣꯡꯖꯤꯜꯗꯨꯗ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯀꯅꯥꯗꯨꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯏꯅꯦ ꯄꯥꯁꯣꯠ ꯍꯣꯏꯒꯤ ꯂꯥꯏꯖꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦꯗꯣ? ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯅꯪ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯦꯕ? ꯑꯩꯁꯨ ꯈꯪꯗꯦꯍꯦ, ꯉꯔꯥꯡ ꯈꯛꯇ ꯈꯪꯉꯤ꯫ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯁꯦ ꯁꯤꯗ ꯂꯩꯕꯃ? ꯈꯔ ꯀꯨꯏꯔꯦ꯫ ꯏꯕꯥꯏ, ꯅꯌꯨꯝꯗ ꯍꯦꯛꯇ ꯊꯝꯖꯤꯜꯂꯒ ꯅꯩꯔꯒ ꯂꯩꯕ ꯋꯥꯅꯤ ꯅꯪꯒꯤꯁꯦ ꯍꯥ? ꯑꯁ, ꯏꯃꯥꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯈꯤꯇ ꯇꯧꯅꯕꯅꯦ ꯍꯥꯏꯗꯅ ꯊꯝꯕꯅꯤ, ꯑꯩꯁꯨ ꯈꯪꯗꯦ, ꯑꯩꯅ ꯅꯠꯇꯦ꯫ ꯑꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯑꯗꯣ ꯃꯁꯛꯇꯤ ꯐꯖꯕꯅꯤꯍꯦ꯫ ꯈꯪꯗꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯏꯆꯜꯒꯨꯝꯅ ꯈꯜꯂꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕꯤꯔꯛꯀꯅꯨ ꯏꯕꯨꯡꯉꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯕꯨꯛ ꯃꯅꯨꯡꯗ ꯅꯝꯃ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯎꯕꯖꯥꯠꯅꯤꯀꯣ꯫ ꯀꯩꯁꯨ ꯃꯨꯟꯕꯤꯔꯣꯏ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ꯫ ꯑꯁ, ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ꯫ ꯁꯣꯝꯗ ꯂꯥꯏꯖ ꯐꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯆꯤꯃꯗ ꯐꯝꯗꯨꯅ ꯐꯤꯗꯨ ꯁꯨꯒꯠꯄ ꯍꯧꯏ꯫ ꯑꯩꯗꯤ ꯏꯕꯨꯡ ꯈꯣꯝꯕꯗꯣ ꯌꯥꯝ ꯉꯥꯎꯖꯩꯉꯣ꯫ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯥꯁꯤ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯃꯥꯒꯤ ꯏꯁꯧꯗꯣ ꯑꯩꯗꯤ ꯀꯤꯖꯩ꯫ ꯐꯪꯗꯕ ꯍꯦꯟꯃꯜꯂꯛꯄꯒꯤ ꯉꯥꯎꯕ ꯃꯥꯜꯂꯦ ꯃꯁꯤ꯫ ꯐꯪꯗꯕꯩ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯑꯗꯨꯗꯤ, ꯃꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯗꯨ ꯎꯗ꯭ꯔꯣ? ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯥꯏꯖꯁꯨ ꯇꯥꯏ, ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯔꯤꯗꯕꯨ ꯄꯥꯝꯂꯤꯕꯅꯣ ꯈꯪꯗꯦ, ꯏꯁꯧ ꯃꯄꯤꯗꯨꯗ ꯄꯥꯝꯃꯤ ꯀꯥꯏ ꯌꯥꯏꯍꯦ꯫ ꯑꯗꯨꯕꯨꯗꯤ ꯇꯌꯥꯏꯁꯦ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯁꯨ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏꯀꯣ꯫ ꯏꯁꯧ ꯈꯔ ꯂꯥꯡꯒꯟꯕꯁꯤꯗ ꯃꯤꯅ ꯈꯪꯗꯕꯅꯦꯕ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯑꯗꯨ ꯊꯥꯖ ꯅꯪꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯅꯣꯏꯒꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯄꯥꯎ ꯇꯝꯗ꯭ꯔꯤ ꯃꯥꯜꯂꯦ ꯑꯩ ꯅꯈꯣꯏꯗ꯫ ꯃꯥꯅ ꯌꯥꯔꯦ, ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯕꯨ ꯐꯅ ꯀꯟꯅ ꯌꯥꯈꯤꯗꯗꯥꯏꯅꯦ? ꯀꯩ ꯋꯥꯈꯜ ꯈꯜꯂꯛꯏꯖꯥꯠꯅꯣ? ꯃꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤ꯫ ꯇꯛꯄ ꯀꯜꯂꯗꯤ ꯀꯟꯈ꯭ꯔꯕ ꯅꯨꯡꯖꯥꯎꯁꯨ ꯇꯨꯝꯕꯅꯤ ꯏꯕꯦꯝꯃ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗ ꯃꯣꯏꯒꯤ ꯑꯍꯜ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯏ, ꯋꯥꯔꯤꯒ ꯌꯧꯔ ꯂꯩꯔꯝꯃꯤꯗꯅ꯫ ꯋꯥ ꯂꯣꯠꯄ ꯌꯥꯝ ꯍꯩꯅ ꯏꯕꯦꯝꯃ ꯅꯪꯗꯤ꯫ ꯇꯤꯟꯅꯗꯧꯒ ꯁꯨꯝ ꯀꯤꯁꯤꯜꯂꯛꯑꯦꯀꯣ, ꯇꯟꯁꯤꯜꯂꯛꯑꯦꯕ ꯁꯨꯝ꯫ ꯅꯠꯇꯦ, ꯑꯩꯗꯣ ꯅꯣꯏꯗ ꯁꯨꯝ ꯏꯀꯥꯏꯕꯩꯅꯦꯕ꯫ ꯍꯣ, ꯊꯨꯡꯅꯖꯔꯣ, ꯅꯪꯅ ꯗꯨꯛ ꯅꯨꯡꯁꯤꯔꯗꯨꯕꯨ꯫ ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ꯫ ꯋꯥꯛꯂꯦꯟ ꯍꯥꯏꯕ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕ ꯂꯥꯏꯖ ꯃꯤꯡꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯊꯥꯖꯒꯤ ꯃꯁꯛꯄꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤ ꯃꯔꯤ ꯈꯔ ꯈꯖꯥꯏꯗꯨꯗ ꯈꯪꯆꯦꯟ ꯆꯦꯟꯊꯔꯛꯄꯗꯣ ꯇꯥꯔꯛꯏ ꯋꯥꯍꯩ ꯈꯔꯁꯨ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯁꯤꯗ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯕꯣ? ꯈꯪꯗꯦꯗ ꯑꯩꯁꯨ꯫ ꯑꯗꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ, ꯁꯥꯎꯔꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯑꯩꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ꯫ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯗꯕꯅꯤ꯫ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ, ꯑꯩ ꯑꯁꯦꯡꯕ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯍꯣꯏ ꯈꯟꯗꯤꯌꯦ ꯇꯥꯇꯣꯟꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯖꯩꯗ ꯍꯩꯃ ꯂꯩꯖꯥ ꯂꯩꯖꯥ ꯀꯩꯅꯣ ꯃꯁꯤꯕꯨ ꯍꯥ ꯇꯌꯥꯏ ꯀꯧꯕ ꯈꯨꯝꯗꯦ ꯀꯩ ꯋꯥꯈꯜꯗꯅꯣ ꯅꯪꯅ ꯗꯨꯈꯤꯅ ꯃꯪꯉꯤꯗꯨꯕꯣ ꯐꯤꯁꯤ ꯁꯨꯕ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯥꯗꯣꯛꯄꯤꯔꯒꯦꯁꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯦ ꯇꯌꯥꯏ ꯍꯦ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯦꯗ ꯃꯁꯦ ꯇꯧꯅꯔꯤꯕ ꯃꯇꯧꯗꯨ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯇꯤꯡꯒꯛ ꯇꯤꯡꯒꯛ ꯌꯦꯡꯅꯔꯤ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤꯅ ꯀꯩ ꯊꯣꯛꯅꯩꯖꯥꯠꯅꯣ ꯏꯕꯨꯡ ꯈꯣꯝꯕꯒ ꯊꯥꯖꯁꯨ ꯐꯠ ꯌꯦꯡꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖ ꯎꯕꯗ ꯄꯤꯁꯨꯝ ꯁꯨꯈ꯭ꯔꯦ ꯑꯦ ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩ ꯈꯪꯉꯤ ꯍꯥ ꯀꯅꯥꯅꯣ ꯏꯕꯨꯡ ꯋꯥꯡꯂꯦꯟꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡ ꯋꯥꯡꯂꯦꯟꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯗꯣ ꯂꯥꯎ ꯑꯩ ꯇꯧꯒꯦ ꯑꯁ ꯇꯧꯔꯨꯅꯨꯍꯦ ꯏꯕꯨꯡ ꯈꯣꯝꯕꯁꯦ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯍꯥꯏꯕ ꯅꯪꯕꯣ ꯊꯥꯖ ꯐꯦꯠ ꯐꯦꯠ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯐꯤ ꯊꯥꯗꯣꯛꯇꯨ ꯂꯩꯔꯤꯕ ꯈꯣꯝꯕꯗ ꯌꯦꯡꯗꯨꯅ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯅ ꯍꯥꯏꯔꯛꯏ ꯏꯕꯣ ꯊꯣꯡꯒ꯭ꯔꯥꯁꯦ ꯌꯥꯝ ꯅꯥꯜꯂꯤ ꯀꯨꯝꯕ ꯀꯤꯖꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯄꯤꯌꯨꯕ ꯈꯣꯝꯕ ꯊꯥꯖꯒꯤ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯋꯥꯎꯔꯞꯅ ꯑꯁꯣꯝꯗ ꯁꯣꯛꯐꯝ ꯂꯩꯔꯤꯁꯤꯗꯤ ꯅꯃꯤꯠꯇꯨ ꯇꯥꯡꯂꯕ꯭ꯔ ꯏꯕꯦꯝꯃ ꯑꯗꯨꯛ ꯅꯧꯅꯁꯨ ꯎꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯨ ꯏꯀꯥꯏꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯑꯁ ꯃꯤꯅ ꯀꯤꯖꯩ ꯍꯥꯏꯔꯒ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕ ꯌꯥꯝ ꯄꯣꯡꯒꯅꯨꯀꯣ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯅꯔꯩꯗꯣ ꯌꯥꯝ ꯀꯣꯟꯅꯤꯡꯕ꯭ꯔꯣ ꯀꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯅꯔꯩꯗꯣ ꯍꯥ ꯅꯔꯩꯗꯣ ꯀꯛꯄꯤꯌꯨꯔꯣ ꯂꯥꯏꯖ ꯄꯥꯈꯠꯅ ꯑꯁ ꯇꯌꯥꯏ ꯌꯥꯔꯤꯁꯦ ꯊꯥꯖꯁꯨ ꯈꯣꯝꯕꯒꯤ ꯃꯁꯤꯡꯗꯨꯗ ꯀꯤꯔꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯇꯧꯔꯨꯅꯨꯅ ꯐꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯦ ꯍꯥꯏꯕ ꯊꯥꯖ ꯄꯦꯔꯤ ꯄꯦꯔꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯆꯤꯟꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯁꯣꯏꯗꯅ ꯏꯟꯁꯤꯜꯂꯝꯒꯅꯤꯕ ꯃꯥ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯇꯥꯇꯣꯟ ꯑꯝꯇ ꯉꯥꯏꯈꯣ ꯋꯥꯡꯂꯦꯟꯅ ꯀꯩꯅꯣ ꯀꯩꯃꯨꯛ ꯋꯥꯠꯂꯤꯒꯦ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕꯤꯔꯤꯕ ꯀꯩꯒꯤꯅꯣ ꯇꯥꯇꯣꯟꯅ ꯍꯥꯏꯕ ꯇꯥꯏꯅꯦ ꯏꯐꯝꯗ ꯑꯣꯏꯗꯕ ꯑꯝꯇ ꯍꯥꯏꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯆꯥꯎꯅ ꯏꯐꯝꯗ ꯃꯤꯅꯝꯕꯤꯔꯤꯕ ꯋꯥꯡꯂꯦꯟ ꯊꯋꯥ ꯁꯥꯗꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯅꯪꯅ ꯏꯐꯝꯗ ꯃꯤꯅꯝꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤꯒꯤ ꯃꯤꯅꯝꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯍꯥ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯂꯤꯕꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯊꯕꯛ ꯁꯨꯕꯒꯤ ꯅꯃꯥꯗ ꯂꯩꯅꯔꯤꯕ ꯑꯔꯣꯟꯕ ꯃꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯥꯇꯣꯟ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯗꯨꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯟꯅꯔꯒꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤꯒꯤ ꯂꯝꯕꯤꯁꯨ ꯇꯣꯉꯥꯜꯂꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯌꯦꯜꯂꯣꯏ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯦꯜꯂꯒꯅꯨ ꯉꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯂꯥꯏꯖ ꯀꯥꯏꯔꯕ ꯊꯃꯣꯏꯗꯨ ꯄꯨꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯋꯥꯀꯠꯐꯝꯁꯨ ꯂꯩꯇ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯔꯝꯗꯦ ꯁꯣꯝꯗ ꯈꯣꯝꯕꯁꯨ ꯇꯨꯝꯊꯕ ꯌꯥꯗ ꯂꯩꯔꯤ ꯀꯩꯅꯣ ꯑꯩꯅ ꯍꯟꯗꯛ ꯑꯁꯨꯛ ꯍꯣꯡꯂꯛꯂꯤꯕꯁꯤꯕꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯏꯖ ꯅꯪꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯐꯝꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯃꯌꯥꯝꯁꯦ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯗꯣꯔꯤꯕ꯭ꯔꯥ ꯖꯥꯖꯥꯅꯤꯀꯣ ꯅꯪꯒꯤ ꯋꯥꯈꯜꯁꯤꯁꯨ ꯃꯤ ꯑꯉꯥꯡꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅ ꯃꯤꯁꯛ ꯂꯩꯕꯅꯤꯗ ꯑꯩꯅ ꯑꯃꯨꯛ ꯀꯔꯝ ꯌꯦꯠꯂꯨꯒꯅꯤ ꯐꯣꯡꯗꯣꯛꯇꯅ ꯗꯃꯛ ꯊꯝꯗ꯭ꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤꯒ ꯀꯞꯁꯨ ꯀꯞꯂꯨꯕꯒ ꯃꯃꯤꯠ ꯃꯃꯥꯏꯒꯗꯣ ꯏꯄꯣꯝ ꯄꯣꯝꯂꯦ ꯑꯗꯨꯕꯨ ꯁꯨꯗꯕꯗꯤ ꯌꯥꯗꯕꯅ ꯃꯥ ꯈꯣꯝꯕ ꯍꯣꯏꯗ ꯂꯥꯛꯏ ꯈꯣꯝꯕꯁꯨ ꯂꯥꯏꯖ ꯂꯥꯛꯂꯦ ꯈꯪꯕꯒ ꯃꯣꯟꯗꯥ ꯑꯃꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯅꯪꯕꯨ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯇꯨꯅ ꯌꯦꯡꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯠꯇꯦ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯖ ꯇꯞꯅ ꯌꯥꯅꯤꯌꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥꯁꯨ ꯍꯪꯂꯝꯂꯤꯕꯅꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯜꯂꯣ ꯍꯥꯏꯗꯅ ꯃꯃꯥꯏ ꯃꯃꯤꯠꯀꯥꯁꯦ ꯏꯄꯣꯝ ꯄꯣꯝ ꯂꯩ ꯋꯥꯅꯤ ꯏꯔꯣꯝꯕꯗ ꯃꯃꯤꯠꯇ ꯃꯣꯔꯣꯛ ꯃꯔꯨ ꯆꯪꯈꯤꯌꯦꯌꯦ ꯑꯗꯨꯒꯤ ꯁꯥꯗꯅ ꯀꯞꯄꯨꯔ ꯃꯥꯜꯂꯦ ꯑꯦ ꯇꯧꯁꯤꯟꯅꯔꯤꯅꯤ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯑꯣꯏꯔꯝꯅꯤ ꯅꯨꯄꯥ ꯀꯣꯏꯕꯅꯤ ꯃꯁꯦ ꯃꯣꯂꯤ ꯃꯣꯂꯤ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯂꯥꯏꯖ ꯑꯩꯒ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯁꯤ ꯂꯥꯎ ꯀꯨꯏꯔꯣꯏꯌꯦ ꯐꯠꯅꯤ ꯍꯣꯏ ꯄꯇꯤꯅ ꯇꯧꯔꯨꯔꯣ ꯏꯃꯥ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯝꯂꯒꯦ ꯈꯣꯝꯕꯒꯤ ꯀꯥꯗꯅꯤ ꯆꯪꯂꯛꯂꯤꯕꯗꯣ ꯀꯩ ꯊꯕꯛꯅꯣ ꯇꯌꯥꯏ ꯇꯧꯗꯣꯏꯁꯤꯕꯣ ꯋꯥꯍꯪ ꯍꯪꯕꯤ ꯀꯩꯅꯣ ꯋꯥꯍꯪ ꯍꯪꯕꯤꯕꯣ ꯀꯞꯄꯒꯤ ꯃꯔꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯞꯇꯦ ꯑꯦ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯍꯟꯈ꯭ꯔꯕꯖꯥꯠꯅꯤ ꯍꯥꯏꯔꯛꯑꯣ ꯊꯨꯅ ꯃꯔꯝꯗꯣ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯒ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗꯦ ꯁꯥꯎꯁꯨ ꯁꯥꯎ ꯅꯪ ꯅꯩꯕꯨ ꯅꯕꯨꯡꯅ ꯈꯜꯂꯒꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯑꯣ
Tayai Hairose Maramukpani Liza Haiba Hit Ngamde Se Hairoba Tayai Saugadra Saurini Hairose Hairoba Mana Ibani Tuknarasi Haire Is Adugi Kapiba Nandi Aigi Maramki Tayai Suyawado Adugini Aina Gaike Mana Tayai Ibani Nushini Haidini Nushini Ko Ayadro As Pagi Tatori Ay Bahogam the Tamzaroi Pagi the Winisi Ado Nangu Matasing Nushibro Nushi Komba Suramondo Laga Oh Ado Imanawa Mairi Tayai Sarda Sarani Hai Jumbra Jalani Liza Nungaitana Kayam Kuinarakani Tamangam Dida Tayai Sakradi 6 Yorani Nungaito Paura Paui Mina Tayai Sa Isaw Yam Langi Haina Di Hai Adu Boydi Tayai Ginak Talaredi Isa Kangsada Mungaminok Hekta Tamay Awawa Pumbasu Kahubugum Tawi Tayai Nang Siyam Pai Nang Yuning Draysa Ha Kaibo Okashunate Chatpadi Karam Kanda Satoino Matam Kara Chonta Kisira Kanmani Adubu Chonta Ningtri Haying Jalani Atuk Tuna Pazan Liramo Hoi Ado Ngasigi Nimidang Se Tumbaga Yadaw Mani Haying Inalakpadadi Tayai Liramariko Liramura Nangairamura Ingaigi Yari Ay Tabak Tauragi Kuiman Krelirisi Ado Haying Sardagi Halakpada Aigi Kay Lirakane Nang Napambayo Tayai na Aigi Nihayna Lirakpada Ay Harang na Lugsindoini Ado Ay Budi Kaukinuko Tayai Liza Nakwe Tarom Duna Tokri Komba Liza Ek Tokibaga Mamit Anidu Pita na Pik Talai Kahiri Magi Tamoiso Nungshi Ay Nangbu Nungshi Oirarwe Kanglaba Nungshi Basida Kaigino Ay na Sukina Kanjiluriba Shingahoidako Adubu Nangna Wabududi Ay Yengma Kamlai Aigi Maramki Nangna Tamoy Kaibado Ay Uba Kamlai Nangna Sauduna Ifamdagi Laptokini Kibana Ay Nungshi Pumasu Kamchi Adubu Nangi Nungshi Basidi Mapoksi Magilunduna Adubak Tamsakiko Nangna Nungaina Laibado Uraga Ay Mentok Lagi Numidangni Liza Wakang Nungaitan Saktu Thongli Pakpusu Sangagtuna Masigi Nakta Pamlei Ije Takumba Nangasai Aigi Ngamok Mayam Laibirami Ha Nangdi Makamaina Kangiba Kangina Nahalampakta Lairikanda Malaga Aibu Kauri Aduda Manane Aise Nangina Baina Hairamiba I Dumaina Hairamiba Mahayang Chatlani Nasido Pasana Sinang Suairami Is Kayaduna Yenguni Angang Sida Madugi Hadubudu Taramisi Asum na Ahing Dohoki Nongan Pung Taruku Matamduni Mapalda Thong Tilakpaduda Liza Mikap Tulay Kana Horizano Nongsu Ngadri Mali Kana Thorai Thong Do Hangdok Lui Adubu Lakpa Leto Layrambaduda Ngakri Pakana Thong Do Tingzina Batawzabani Adubu Lakpa na Padon Thamkri Ngasidi na Kanana Kanbibu Ngamni Yengna Batabani Lakpa Nakadamay Tawkad Si Tado Ay ko si Tado Adamay Tawkad Pakpa Tado Haibane Hey Lawado Pasana Haring Sida Nangyaw Natradi Nangi Kisho Paboyroi Pakpa Susin Ture Hey Isi ko Tado Haraga Pakpa Lakpagi Kutuda Mayana Kani Heptasi Lakpa Sunarduna Pakpabu Kangin Intorakpada Thongi Masimada Sapukana Yaikibadagi Gyan Mangna Taraga Laikri Liza Kaptuna Ichiki Bungo Pakpa Kana Laike Aikoy Mugna Kanbiyo Tayar Naglawot Tayar Liza Mana Laukong Taurubasu Oiroi Kanduna Lakpagi Makutu Patnamduna Kantoklaga Chakumda Sensingkiduna Suridu Tapaikri Lakpasu Hekjangsin Mangamchi Liza Mapi Simthaduna Nangi Kuta Tagadamgi Saru Ay Isaitana Sisagani Nangi Nakuta Nadi
ꯑꯩ ꯇꯥꯍꯜꯂꯔꯣꯏ ꯂꯥꯏꯖꯥ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯖꯩ ꯇꯌꯥꯏ ꯑꯩ ꯇꯌꯥꯏ ꯄꯪꯈꯥꯏꯕ ꯉꯝꯗ꯭ꯔꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯂꯨꯀꯣ ꯑꯩꯕꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯝꯒꯅꯨꯀꯣ ꯇꯌꯥꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟ ꯑꯗꯣꯝꯗ ꯃꯔꯥꯡ ꯇꯧꯔꯛꯏ ꯃꯤ ꯃꯌꯥꯝ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯀꯔꯣꯝꯗꯒꯤꯅꯣ ꯈꯣꯝꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯅꯤꯛꯈ꯭ꯔꯦ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯈꯣꯝꯕꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣꯔꯤꯗꯨꯅ ꯃꯁꯥꯒꯤ ꯃꯕꯨꯛꯇꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯟꯖꯈꯤꯕꯗꯣ ꯂꯥꯏꯖꯥ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯈꯣꯝꯕ ꯀꯞꯇꯨꯅ ꯂꯥꯏꯖꯥꯕꯨ ꯀꯣꯟꯈꯠꯂꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯁꯦ ꯇꯌꯥꯏ ꯆꯠꯂꯔꯣꯏ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯂꯥꯏꯖꯥ ꯍꯧꯒꯠꯂꯣ ꯁꯦ ꯇꯌꯥꯏ ꯆꯠꯂꯔꯣꯏ ꯂꯥꯏꯖꯥ ꯃꯄꯤ ꯇꯥꯅ ꯈꯣꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯋꯥꯔꯧꯗꯦ ꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯔꯗꯣ ꯁꯦ ꯍꯧꯒꯠꯁꯤ ꯇꯌꯥꯏ ꯅꯪꯅ ꯁꯨꯝꯅ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯐꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯝꯒꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯏꯖꯥ ꯇꯌꯥꯏ ꯂꯥꯜꯂꯦ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯈꯣꯝꯕ ꯍꯤꯛꯅ ꯀꯞꯆꯔꯤ ꯂꯥꯏꯖꯥꯁꯨ ꯇꯨꯃꯤꯠ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯌꯥꯏ ꯇꯥꯕ꯭ꯔꯣ ꯃꯤ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯀꯞꯄꯤꯗꯨ ꯀꯩꯒꯤꯅꯣ ꯑꯁ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯇꯧꯗ꯭ꯔꯦ ꯇꯌꯥꯏ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯕꯁꯨ ꯌꯥꯔꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ ꯑꯩ ꯍꯌꯦꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯪ ꯂꯥꯛꯃꯟꯗꯕꯗꯒꯤ ꯑꯩ ꯏꯁꯥꯅ ꯆꯠꯂꯒꯦ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯤ ꯅꯤꯛꯈꯤꯕꯅꯤ ꯂꯥꯛꯄꯗꯤ ꯁꯤꯕꯨ ꯁꯤꯔꯝꯃꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯕꯗ ꯅꯣꯏꯒꯤ ꯅꯅꯝꯃ ꯍꯥꯃꯦꯡ ꯃꯥꯟꯕꯤ ꯑꯃ ꯂꯩꯗꯥꯏ ꯑꯗꯨꯁꯨ ꯅꯣꯏ ꯇꯥꯆꯧꯅ ꯐꯖꯅ ꯐꯨꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅꯦ ꯃꯥꯡ ꯇꯥꯛꯂꯀꯥꯟꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯉꯩ ꯆꯪꯉꯝꯕꯅꯤ ꯅꯣꯏ ꯇꯥꯆꯧꯗꯣ ꯀꯞꯁꯨ ꯀꯞꯄꯝꯕꯅꯤ ꯌꯥꯝꯅ ꯄꯥꯛꯄꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯨꯝ ꯈ꯭ꯋꯥꯏꯗꯅ ꯇꯨꯝꯍꯜꯂꯤꯕꯅꯤ ꯏꯃꯥꯅ ꯇꯌꯥꯏ ꯆꯠꯂꯔꯣꯏ ꯇꯣꯛꯑꯦ ꯊꯕꯛ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯗꯣ ꯇꯌꯥꯏꯅ ꯉꯁꯥꯏ ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯗꯣ ꯀꯩꯅꯣꯃ ꯑꯣ ꯀꯩꯅꯣꯃꯗꯣ ꯈꯪꯉꯦ ꯂꯥꯏꯖꯥ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯣꯝꯕꯁꯨ ꯅꯣꯛꯃꯤ ꯌꯦꯡꯂꯤ ꯅꯁꯥꯅ ꯌꯥꯔꯕꯣ ꯈꯪꯗꯦ ꯌꯥꯔꯁꯨ ꯂꯧꯔꯦ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯑꯣꯏꯗꯧ ꯂꯩꯔꯦ ꯂꯥꯞꯅꯒ ꯊꯝꯕ ꯉꯝꯂꯔꯣꯏ ꯑꯩ ꯑꯁ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯩ